มา洗个再去弄不弄都不进去了。等等一会儿，水的那个啥，同学不认得。挺好。동가오시드.
ꯃꯤꯅ ꯑꯃꯨꯛ ꯄꯥꯝꯁꯤꯅ ꯁꯨꯔꯒ ꯆꯥꯕꯁꯤꯅ ꯃꯍꯥꯎ ꯑꯃꯅꯦ ꯑꯗꯣ ꯁꯨꯗꯅ ꯁꯨꯃꯥꯏꯅ ꯉꯥꯔꯤ ꯅꯝꯅ ꯆꯤꯡ ꯁꯨꯃꯥꯏꯅ ꯇꯣꯛꯑ ꯆꯥꯕꯁꯦ ꯁꯤꯅ ꯑꯩꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯑꯃꯨꯛ ꯄꯥꯝꯃꯦ ꯁꯨꯔ ꯆꯥꯕꯗꯨꯗꯤ ꯌꯥꯝ ꯆꯥ ꯉꯝꯗꯦ ꯁꯨꯃꯥꯏꯅ ꯆꯥꯔꯒꯗꯤ ꯌꯥꯝ ꯆꯥꯕ ꯉꯝꯃꯦ Everything should be on lettuce. Look what's that all. Yang bakso ya. Masih cengkeh boxnya, am fazana hawe. Atau sumana yang ngari sudah bisa saja. Ngari kan nama ngari sini nama haule bina koi sudah saja bude. Channel sibuk ngai bila di like, share, subscribe to sanbiro mau matang video jamuk teknologi.